Kukina Krishna Tombi hatnaba hotnaramle. Kuki militant sing apaba makhal gi nongmai season natuna more da mathau tawriba special commando gi SP Thoksom Krishna Tombi da ngasi numidang wairam pung 3:50 rom tabu matamda attack tawrakre. Special commando gi SP Krishna Tombi na luchingba team ama ngasi numidang wairam pungfam aduda gari da normal patrolling chatki. Team aduna more ward number 7 more hospital manak yorpada Kuki militant singna afaba makhal gi nongmai sniper gumba season naraga SP na tongliba gari tamna nongmai round 10 rong kapsilaktuna attack tawrakhibani. Adubu commando personnel singi marakta Asok Apan amata yawhodre. Kukina Krishna Tombi hatnaba hotnaramle. Kuki militant singna afaba makhal gi nongmai season natuna more da mathau tawriba special commando gi SP Thoksom Krishna Tombi da ngasi numidang wairam pung 3:50 rom tabu matamda attack tawrakre. Special commando gi SP Krishna Tombi na luchingba team ama ngasi numidang wairam pungfam aduda gari da normal patrolling chatki. Team aduna more ward number 7 more hospital manak yorpada Kuki militant singna afaba makhal gi nongmai sniper gumba season naraga SP na tongliba gari tamna nongmai round 10 rong kapsilaktuna attack tawrakhibani. Adubu commando personnel singi marakta Asok Apan amata yawhodre.